Group the Kuki Civil Society organizers seek out the Wakadakre, Kuki MLSC Leingak Yaogadra Yaogadra result Yaogadra Haiba Warep to the Lautokadari. India government ka suspension of operation su Kuek Pidariba KNO Abasu UPF ki lusing basing na Manipur na matap sagang sa tarak pakanglok ki Iraq Abasu bakoy na Taliban diba sige matang na Kuki Zogi MLSC Abasu Civil Society organizers sige lusing basing ko kato na warisan na krek. Thazaba yaba famdagi phangba pawgi source amada hai su group sigda MLS sig abasu CSO sigilu sigba sig adu Guwahati da kauraga mafam adu da tubit ni subda Mipham Pangthokhre bade Mipham adu garang dubidak atekbada loisin kre Mipham adu da bakoy na lawkiba warep adu ga sidubida warang fawbada di kariguba wafam amata phangdurakpa laitre bakoy gi warep adu Ministry of Affairs da hana yauraba yai paw asida hai Ministry of Home Affairs the Manipur dagi Presidential Rule Lokthokpa amasung Popular Government Ama Semanbagi matangda bakoygi apapapta kari leibage haiba mangjongda hanglakhibadagi Mipham adu chithkibade ITLF amasung Kotugi Bihul Kangbu Siksu Mipham aduda saruk yaki MLS adubu Leingak simlakpada yawhalloidaba oiragadi bakoy MLM famdagi result the whole chugadi haida but photolakhi adubu bakoygi wafam adu hausibaki oiradi su group dagi oirabasu civil society kangbu oirabasu yaba haibadudi numit gi Mipham aduda laikide theklabada lakleba December tha phawbagi madungda popular government ama sembada central government ta thabak laukhatpada hauji Kuki zo sigda dakok saribasi national highway 2 da thamlamba baitai sika thokasi tawba yaroi haiba atikba laukthokpa sidi Hadakta New Delhi da Sugi Kangbuga Ministry of Home Affairs ki Kangbuga Warif Sadabada legislation Laiba Union Territory Aba Sembida da Su Group Siga Dibal Takalake Hairiba Dibat Adu Eke Bishana Bataksa de Haida Yakide Masibak da Tanglibadi Manipur ki TOUKHIBA Union Territory Aba Sembagi Dibat Asi Hausibaki Oida by Paklai Habasidi Parabadu da housing Tongleba Watok Sig Asigi Warisi Karab da Purak Katake Abasu Kuki Zo Sig da Kari Koktak Lokhat Haugadagi Haibadugi Batakta Baikay Kya Tokda Wakadaki Hari Manipur Popular Government above Semlakpada Kuki Zogi MLSC Yawbugi Wapam Asi Hausik Lekai Taba Gabdri Bakoy da Apapadu Kang Tawba Dabada Bakoy resign Yaogadra Natragada Leingak Yaogadra Haibadu Laptop na badu bididi ki Mipham aduda Kuki zo sigi MLS aduda yamda kanda pressure tawraki hari Mipham aduda lawkiba warep adu kasino badidi asida soidana laukthokani warep adugi batuk ina MLS pham thadoktaba lepkani hari Sangai Festival Boycott Toubada UNAL da sagotkani Kokobida Sangai Festival Boycott Toubada Uripo apunba lup abadi Uripo dupi apunba lup da sagatnaba warep lawkre Loop adida kasi ida jokhat loopted iyol ga khusabdu da uripo apodba Mipham haiba weather gi bakada karane dabagi tharam ama Pangthokhre Your Vice President Logjap Sada UNAL gi Acting President Sago Seb Indradi abadi UAL gi President Sorab Tikedazit da baru oiba bituk oina Pangthokhre Mipham aduda lawkiba warep sigdi Luhong khongdokbada sadik hena tawdaba uripok baikay gi biya pudda hodabidaba bitau tabagi chadabi thadoktuda behorul dagi chadaduna lakliba baitai furuk ki chadabi kakna sabidaba palada paisa thabadagi hedoktuda babok ta paisa thabagi chadabi tikdaba hodabirasi amasu iol da baitai gi culture ga bari leidaba tabak torap sing yokhatnabagi batang ta sakhilakpa khongjak khudiba UAL amasu UNAL da bapuk phara sagot pa haibelasi bade Lazeda du toga balilif capsing sangza from Lauriba IDP se mayumda Hazidri gaida Sangai Festival Pangthokpa yaroi Phirep kadi hairi lokhat Mizoram da kabai postal lupa crore phubaga ki drug phare asar rifle abasu Mizoram police sathaba anti-narcotics operation ki baduk chada Hauki Batrani Thoi Masuk Tarap the Kiloda Badabidagda, Bed Bagalona Riba Mizoram Grisaital District Ebanuk Chanba, Kopada ki market Talupak Road Pubaga Belu Ega the Babet of Fittabek, Gajitarabaga Phare Hare. Pawas the Bakatara Haribadi, Kavai Posta Gopa area check posta Yabrisiga or the Laki Bagari ever cap the sect Toubada, Yabla drug sick adu Bue Adiga Quarter Pakapaka Kibadi, Parabue Adi Aduki Batakta Bakata by investigation the Bakta I2Al police station the Sidakre. Haukiba Batakara Asida Bijor of the Kavai Foster drug Pabagi Chak as he left Heganaki, Fibab Asi Yauraga or
ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯆꯠꯊꯔꯤꯕ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯎꯔꯕꯗꯤ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯂꯨꯍꯣꯡꯕꯗ ꯇꯧꯍꯩꯗꯕ ꯇꯧꯈꯤꯕꯁꯤꯡꯒ ꯏꯌꯣꯟꯒ ꯑꯁꯣꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯅꯥꯠ ꯌꯣꯈꯜ ꯂꯨꯞꯇꯤꯟ ꯏꯌꯣꯜꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯛ ꯁꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯝꯅ ꯇꯧꯍꯜꯂꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯞꯁꯀꯤ ꯑꯣꯐꯤꯁꯇ ꯏꯌꯣꯟꯒꯤ ꯊꯧꯃꯤꯁꯤꯡꯒ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ ꯁꯟꯖꯦꯟꯕꯝ ꯄ꯭ꯔꯤꯀꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯇꯥꯟꯅ ꯇꯤꯛꯅꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯇꯧꯍꯩꯗꯕ ꯈꯔ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯏꯌꯣꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ ꯁꯟꯖꯩꯅ ꯈꯨꯌꯦꯛꯄꯤꯂꯣꯟ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯃꯆꯠ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡ ꯀꯨꯞꯅ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕꯗ ꯂꯣꯏꯅꯅ ꯇꯨꯡ ꯇꯥꯔꯛꯄꯗ ꯏꯌꯣꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯖꯦꯅꯔꯦꯁꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯕ꯭ꯂꯤꯛ ꯃꯥꯁ ꯀꯦꯝꯄꯦꯟ ꯑꯁꯤꯕꯨ ꯁꯧꯒꯠꯃꯤꯟꯅꯕ ꯍꯥꯏꯅ ꯂꯦꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯑꯁꯣꯏꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯐꯔꯤꯗꯥꯕꯥꯗꯇꯒꯤ ꯐꯥꯔꯛꯄ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯄꯣꯈꯥꯏꯔꯛꯄꯗ ꯄꯔꯁꯅꯦꯜ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ꯫ ꯐꯔꯤꯗꯥꯕꯥꯗꯇ ꯗꯣꯛꯇꯔꯗꯒꯤ ꯐꯥꯔꯛꯄ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯊꯝꯕ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯅꯥꯎꯒꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 9 ꯁꯤꯔꯦ, 32ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯈꯥꯏꯍꯟꯅꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁ꯭ꯔꯤꯅꯒꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 2ꯁꯨ ꯁꯤꯈꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ 92 ꯕꯦꯖ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯁꯦꯔ-ꯏ-ꯀꯥꯁꯃꯤꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯇ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯅꯂꯤꯟ ꯄ꯭ꯔꯚꯥꯚꯅ ꯍꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ, ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 3, ꯀ꯭ꯔꯥꯏꯝ ꯋꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 2 ꯑꯃꯁꯨꯡ ꯔꯦꯚꯤꯟꯌꯨ ꯑꯣꯐꯤꯁꯤꯌꯦꯜ 2 ꯌꯥꯎꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 13, ꯔꯦꯚꯤꯟꯌꯨ ꯑꯣꯐꯤꯁꯤꯌꯦꯜ 2, ꯃꯤꯆꯝ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯅꯥꯎꯒꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯟꯗꯛꯇ ꯖꯥꯏꯁ-ꯏ-ꯃꯍꯝꯃꯗꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃ ꯊꯤꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯔꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯈꯥꯏꯍꯟꯅꯕ ꯃꯆꯥꯛꯁꯤꯡ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯖꯥꯏꯁ-ꯏ-ꯃꯍꯝꯃꯗꯀꯤ ꯄꯣꯁꯇꯔ ꯊꯦꯠꯂꯝꯕ ꯑꯥꯗꯤꯜ ꯑꯍꯃꯗ ꯔꯥꯊꯔ ꯀꯧꯕ ꯗꯣꯛꯇꯔ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯣꯛꯇꯣꯕꯔ 18ꯇ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤꯗ ꯍꯟꯗꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯑꯣꯏ 19 ꯁꯤꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯐꯔꯤꯗꯥꯕꯥꯗꯀꯤ ꯑꯜ-ꯐꯥꯔꯥꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯃꯍꯝꯃꯗ ꯁꯀꯤꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯦꯃꯣꯅꯤꯌꯝ ꯅꯥꯏꯇ꯭ꯔꯦꯠ ꯀꯤꯂꯣ 3,000ꯒ ꯀꯣꯟꯅꯅ ꯐꯥꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯍꯤꯟ ꯁꯔꯌꯤꯗ ꯀꯧꯕ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯁꯨ ꯐꯥꯈꯤ꯫ ꯗꯣꯛꯇꯔ ꯑꯅꯤ ꯐꯥꯈꯤꯕꯒꯤ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯒ ꯗꯦꯜꯂꯤꯒꯤ ꯔꯦꯗ ꯐꯣꯔꯠ ꯃꯅꯥꯛꯇ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯅꯤ꯫ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜꯗ ꯅꯨꯄꯤ ꯃꯤꯔꯦꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯕꯥꯁꯤꯡꯕꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯄꯤ.ꯑꯦꯝ. ꯃꯣꯗꯤ ꯕꯤꯍꯥꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯛꯄꯗ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ (NDA)ꯅ ꯆꯥꯎꯅ ꯃꯥꯏꯄꯥꯛꯂꯦ꯫ ꯄꯨꯟꯅ ꯁꯤꯠ 294 ꯂꯩꯕꯗ NDA-ꯅ ꯁꯤꯠ 202 ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏꯄꯥꯛꯂꯦ꯫ ꯃꯥꯏꯄꯥꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯥꯏꯕꯪꯀꯥꯒꯤ ꯑꯂꯤ-ꯅꯒꯔ ꯁꯤꯠ ꯐꯪꯕ ꯉꯝꯈ꯭ꯔꯕ ꯕꯤꯖꯦꯄꯤꯒꯤ ꯃꯥꯏꯊꯤꯔꯤ ꯊꯥꯀꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕ MLA ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯀ ꯂꯝꯕꯥ ꯑꯣꯏꯔꯤꯕ RJD-ꯒꯤ ꯕꯤꯅꯣꯗ ꯁꯤꯁꯔꯗꯒꯤ ꯊꯥꯀꯨꯔꯅ ꯄꯨꯟꯅ ꯚꯣꯠ ꯃꯁꯤꯡ 12,000 ꯍꯦꯟꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯕꯤꯍꯥꯔ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯤꯖꯦꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯅꯨꯄꯤ ꯃꯤꯔꯦꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯕꯥꯁꯤꯡꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯄꯤ.ꯑꯦꯝ.ꯅ ꯕꯤꯍꯥꯔ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯄ꯭ꯔꯣꯁꯦꯁ ꯆꯨꯝꯅ ꯆꯠꯊꯕꯗ ꯃꯤꯈꯜ ꯑꯁꯤꯅ ꯑꯆꯧꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯒꯅꯦꯁ
ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯪ 1981 ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯚꯣꯠ ꯊꯥꯗꯕꯗ ꯆꯍꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯆꯥꯡ ꯆꯥꯗ 13% ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫